Bishnupur District ki Naranseina da leiba ani shuba IRB ki battalion manung da hangba CRPF ki post da landaduna personnel ani Hatkhiba amasung anina Phivam Thina Sokhankhiba Thouong adu terrorist ki Thouong ni haina Coordinating Committee on Manipur Integrity COCOMI ki Media Coordinator Yumkhaibam Surjitkumar na thadorakpa cherol amana condemn tourakli cherol asina hai tamthiraba Thouong adu CBI natraga NIA na thizil handuna chenaba khudingmak law gi matung inna chairak pigadabani Thouong asida chenari basingi mathakta Government of India na counter operation chathaduna rule of law lei haibadu mayek seng utpa ngamdrabadi malem gi oina military power da India na mari shubada leiriba asigi wahan thok leidaroi ningsingba yabadi tha asigi tara tarukta kuki khutlai paiba singna Imphal jiri lambi gi tolen khul amasung kaimai khul ani gi marakta lakpa truck singda nongmai kapsinduna mara leijadaba driver kaya asok pandang hankhre Masigi matungda amuk tha asigi kuni thoida Imphal Dimapur lambi gi sapar mena manakta leiba Thouong amada IED plan tawduna lambi thadatnaba hotnakiba leikre thangnaba numitta India amasung Manipur lengakta yamna thawai usittaba mawongda Thouong asi kuki khutlai paiba singna chathabani haina makhau pona phongdorakhiba adu miyam amasung lengak pushingnabani kuki khutlai paiba singna lepa leitana terrorist ki Thouong kaya chatharakliba asi taraina lofam thokte Adumoinamak thongdoksing asiga mari leinana Government of India amasung Government of Manipur na kari karam action sing lafat khrabage amadi sugi ground rule form na thugaiduna central force ta fawba khut tharaklaba fawba tumina yengduna leiriba asi karigino haibasidi achawbu wahang ama oi haugi bachani chahi lising aniga kolumdoi gi megi tang ahumdagi haurakhiba irang asida hojik fawbada security personnel taramathoi leikidre madugi manungda dolai thabida Assam Rifles personnel ama Serauda BSF personnel ama amasung CRPF personnel ama more amasung tongan ba mufam singda SDPO CH Anand yauna police personnel taruk Naranseina CRPF ki sub inspector ama yauna personnel ani yauri masigi mathakta security personnel kuntra hena asok apannang hankhre asok apannang ki basing asigi manungda kaya amadi hakchangi fibam mimana dunna leibas yauri bani Kautrup kadangban senjam chirang serong na chingba mafam kayada ngasisu kuki khutlai paiba singna leptana landarakli hojik thokliba irang asina chahi lising kayagi puwari leijarakpa lamdam asi ngak senjarakpa yelhau furup maru oina meiteina tampaktagi hendokpa ngamdana kuki khutlai paiba singna khudum chandana chahi amarom leirakliba asi Pakistan occupied Kashmir ga karida khenaribagi haibasi center amasung state lengakta COCOMI na hangli haina su cherol asina makhatari